Paomee Phuruba Manipur Police Commando Sub Inspector S.S. Nikhil Thabak Tagi Suspend Toukhre. Lamdamasta thengnariba irang asina maram oiraga Akampat ki Ideal Girls College Relief Camp cha leiba singna thasigi amada masagi yumda hanjilalu haiba demand tawduna chatkiba khongsat amada police amasung khongjungloi singi marakta chauna muknaba thorakpadagi maphamadada paulobo changlupa Paomee amada Imphal East District Police Commando Sub Inspector S.S. Nikhil na khut tharakhibani Discipline Force oiriba Police Department ki wangmada Sub Inspector S.S. Nikhil na chatharakiba thong aduna mahakpu Thabak Tagi Suspend tawbagi order adu ngarang Imphal East District Police ki SP K Megasandra na thokhibani Sub Inspector S.S. Nikhil Assam Police Manual Part 3 ki makhada khudaktagi makhata ba order ma thokchi phauba suspension da thamkhrai Mahakna suspension da leiringai mahaki headquarter asi reserve line Porampata oigani mahak Imphal East District Police ki SP ki ayaba yaudana headquarter asi thadoktuna chatpa yaroi suspension asida leiringai matam asida mahakna phangpham thokpa singdi phangangani haina su order asina palli nakalamaramda thaudok asiga mari leinana ngarang pangthokhiba All Manipur Working Journalist Union Amjugi General Body mifam adugi makhata pa warep sing makhata na khanaraba matungda lawgani haina Amjugi General Secretary na thadorapa Cherola Hairi. Panbayabadi, Impact TV ki Paomee RC Mangang Sabu SISS Nikhil na Tapa Makai Fukiba Asigi Mayokta Amju Amasung Iziam na Manipur Press Club Dagi Chief Minister ki Banglo Power Kongjet Amachatuna Chief Minister Unaraga Memorandum Pisin Kraba Matungda SI Nikhil Suspend Taurakpani.